ngasi phone ki batongan tongan manipuri sifong singdigi maruebi ipauk sing memna thamjage hanbara huyalan pawr phongba mapalam gi pawng batang hana memda lakhojage Akhak-Arao tabada nupi ama sire California gi khathang masarukta kalen gi nonglei nungsit silakhibaga loinana Akhak-Arao tarakpada nupi ama lekhidre haina media report singna hairi police ki overall paladuna report khrana hai yumsakisa numita khanong pok thangna Los Angeles County da leiba Picoribera city gi turel khongnunggi lambi amada khongna satlinge da Akhak-Arao tarakpadagi nupi eduga loinana ma ki hui ani sikhi MLA County Sheriff ki Sergeant Patrick Morena phongdokhibada Akhak-Arao tabada mi sibigi thaudok thokpagi sang asi million amagi manungda amakaktani khong lambi da satlinge da khanghaudana Akhak-Arao tarakpadagi mamal yamlaba miyoibagi punsi longkhibasi thamoi sokningai ni hainasu pawsna phongdokhi atopa pawmana lambi pakthokpada sokpasingi mayokta akan mathabak laukhalakle district punamaki labuk singda sajinba istasar singdi loina takthokpa ngamgadra seministe en birena lusingba anirak suba amasum anawba lengakna masigi ahanba namit chamanigi manungda pangthokani laukhokiba sama action point gi manungsana greater Imphal area amasum district punamaki headquarters singda punna lambi humdraga mapan pakthok sakthokhanabagi thabak laukhalakpaga iroinana district singi deputy commissioner singna Manipur Conservation of Paddylands and Wetland Act 2014 amasum Manipur Public Premises Act 1978 ki makhada state asigi national highway state highway interstate road amasum torel torban singda sajinba makal punamaki istasar sing lakthoknaba thabak paikhalakpaga loinana agricultural land punamakta makal kyagi istasar sing sajinduna non agricultural activity singi damak mari leinaba authority gi ayaba yaudana sajilamba istasar sing lakthoktuna hanagi agricultural land sing oina hanjin hananaba thabak paikhalakpagi manungda ngasi phawbi oina lambi pakthokpada sokpa mafam singi mayokta akan thabak sing sathaba horaklaga su district punamakta leiriba agricultural land singda Manipur Conservation of Paddylands and Wetlands Act 2014 gi matungina non agricultural activity singi damak sajinba makal kyagi istasar sing lauthokadabani hairakliba order sing asidi district amaga manaba mi yengda loinamang takthoktuno hanagi agricultural land da amu hanjin hanba ngamgadoribra haibo wahang tholakle Lengana Greater Imphal gi area amasum district headquarters sing da leiba makal punamaki lambi singi manungda lambi humdraga mapan pakthokani haiduna mari lenaba district singi deputy commissioner singna order thokpagi matungina paikhat pham thokpa thabak sing paikhalakpa Imphal East district ta ahanba oina hakthingna thingnare adubo district asi yauna lemhoriba district punamaktasu Manipur Conservation of Paddylands and Wetlands Act 2014 gi matungina labuk singbu non agricultural activity singi dama authority gi ayaba yauduna onthokpa yaroi amasum asiguma thawong sing satharamnabasu laukthokutuna hanagi agricultural land singi phibam da hanjin hangadabani haibigi matangdadi miyam khangna uba taba yaba thabak sing paikhalakpa utri masigi matakta lambi humdraga mapan pakthok sakthokhanabagi damak makal kharagi lambi singi matai nakna tuan ba isasar sing sajiliba miyoi singdadi mari lenaba deputy commissioner singi mekaidigi notice sing pirakpa hore kharana thabak oina paikhalak-tuna takthokpa masu mari leinariba mafam sing aduda sajilamba isasar singi mapu singna laukthokchahanbasu hore adubu masidagi hena lusina oihalarkliba phibamdi district punamaki labuk singbu non agricultural activity singi damak lapu singna mana pamamong makalamatagi istasar sing sagalaktuna sijinarakpani maramasina Manipur Conservation of Paddylands amasum Wetland Act 2014 gi provision singi matungina laingaki makhedigi hairiba ek asibu Manipur gi district punamakta manana satnahanduna lokhatfam thokpa thabak sing lokhalakpa ngamgadra haibisini Laingaki makedigi ek asibu thabak to onthokani haiduna satharakiba thabak singi matangda phangba report ki matungina Imphal West district ki oina deputy commissioner na tha sigi taraga marida order ama thoktuna national highway state highway inter district road paring sing yauna turel torban sing na sajinba istasar sing ngasinung tilpung ohum phawgi manungda laukthokna na bakhanganki aduga Manipur Conservation of Paddylands and Wetlands Act 2014 gi matungina su labuk singna non agricultural activity sing sathanabagi dama sasilamba isasar sing laukhoktuna hanagi lofom da hanjin hangadabani habigi wafam su ngasi nungtil pung ohum phawba matam piduna khangan ki haina pausna pali adubu Imphal West district na
हिरमसिगी मतंगदा जुन तरागा मरी इंग्लिसिंग अनि कुनगनिथुद ऑर्डर अमा थोक्तुना थबकसिंग असि ngasi nungtil phawgi manungda pangthoknaba khangankhrabasu Imphal East District kidi masiga sapmanaba order adu tha siki taraga treta thoklambaga winana ek ani sigi matungina lambi singi mapan turel khongban yauna labuk singda sajilamasing lauthoknabagi matamna tha sigi kunga treki nungtil pung ahum phawa piramki state asigi maru eba masum mi khwaidigi yamna taba district sing oibigi mathakta ताइनना लेदिबा इम्फाल वेस्ट अमसुम इम्फाल ईस्ट डिस्ट्रिक्ट की ओइना डिप्यूटी कमिश्नर सिंह थोकपा ऑर्डर अमसुम लौथोकनबगी पीबा मतम फावबदा अमगा मानदना थेंगनरे हनसु फुंदोखी अतोपा पावमना MLA सपम निशिकांत के अपुनबा लंथुंगी सनफम लुपा करोड़ तराग तरेका लाख हुमफुगा मंगागा लिसिंग मौद्रागा मरिगा सौंगागा कुनगा मंगा ओखी मणिपुर मियामगी म्यूट सिंगी लंथुम खंगमिनासी कुनगा निपान MLA सपम निशिकांत खोमजिनबा डॉक्टर खाइदेम अथवा MLA सिगी मथक्ता क्रिमिनल केस अमता पेंडिंग दलेती सही सिगी फेब्रुआरी अमदी मार्च थारा तंकक अनिथोना पांगथोकिबा तरागनिथु सुब मणिपुर लेजिस्लेटिव असेंबली मिकलदा तरागनिथु कैसामथोंग असेंबली कॉन्स्टिट्यूएंसी द इंडिपेंडेंट मेरिट ओइना माय पागलखरबा MLA सपम निशिकांता सही यांखै गत्रेट सेगा रोड थौदा बबोक लेखाइदगी लेखिद्रबा सपम मनिगी मसानुपानी मा कुमजा इंग्लिशिंग अमग समपन मार्फुगा तरेता दिल्ली यूनिवर्सिटी की श्री राम कॉलेज ऑफ कॉमर्स की BCom ऑनर्स लोइसलकी माकी लोइनबी सपम ओंगबी आनंदिता बिजनेस तोबी नुपी अमनी मिखल की मवोइनन इलेक्शन रिटर्निंग ऑफिसर द मांगना पिशिनखिबा नॉमिनेशन पेपर ग लोइनना एफिडेविट की मतुंगिना मिखल ममांगदा माकी मखुत्ता लुपा लाख अहम लेखि अदुगो माकी लोइनबी सपम ओंगबी आनंदिता की मखुतना सेल ओइना लुपा लाख मरी लेखि माकी SBI की अकाउंट सयेसी की फेब्रुआरी मरी फावद लुपा ला अमगा लिसिंग कुनगा मंगागा समरीगा तरागा त्रे लेखि अनिसुबदा एसिस बैंक की अकाउंट सयेसी की फेब्रुआरी मरी फावद लुपा लाख कुंथ्रागा तरुका लिसिंग हुमद्रागा मथोइगा समापनगा हुमफुगा हुमदु लेखि अहुमसुबदा एसिस बैंक की अकाउंट सयेसी की फेब्रुआरी मरी फावद लुपा लिसिंग अनिगा सुमनिगी मौद्रागा त्रे लेखि मरी सुबद SBI की अकाउंट सयेसी की फेब्रुआरी मरी फावद लुपा लिसिंग तरा लेखि मंगा सुबद SBI की अकाउंट सयेसी की फेब्रुआरी मरी फावद लुपा ला अमगा लिसिंग यंखै निथोइगा सहुमगा तरागा निथो लेखि तरुक सुबद SBI की अकाउंट सयेसी की फेब्रुआरी मरी फावद लुपा ला अमगा लिसिंग कुंथ्रागा मरीगा सहुमगा हुमद्रागा मपा लेखि तरे सुबद सयेसी की फेब्रुआरी अहुम फावद लुपा ला अमगा लिसिंग हुमफुगा तरुका तनिपानगा तरा मरी लेखि निपान सुबदा इलेक्शन की नमक हांगदोखिबे एसिस बैंक की अकाउंट सयेसी की फेब्रुआरी तरेट फावद लुपा लाख मंगा लेखि लोइनना माकी लोइनबीगी SBI की अकाउंट सयेसी की फेब्रुआरी मरी फावद लुपा ला अमगा लिसिंग मार्फुगा मरीगा सतरेका यंखै गोमदो लेखि अनिसुबद एसिस बैंक की अकाउंट सयेसी की फेब्रुआरी मरी फावद लुपा लिसिंग मार्फुगा मंगागा सतरेका हुमद्रागा मथु लेखि माकी इन्वेस्टमेंट ओइना शेयर ऑफ SMS कमर्शियल P लिमिटेड बुक वैल्यू ओइना लुपा करोड़ अमगा लाख निफुगा निपानगा लिसिंग यंखै हुमदोइगा समरीगा मार्फुगा मंगा UTIFQCU SED इक्विटी फंड लुपा लाख मापनगा लिसिंग मौद्रा मापनगा सनिपान की यंखै निपोन इंडियन फ्लैगशिप के फंड लुपा लाख तरागा मापनगा लिसिंग मौद्रा मापनगा सनिपान SBI बैलेंस एडवांटेज फंड लुपा लाख तरागा मापनगा लिसिंग मौद्रा मापनगा सनिपान एसिस रिटायरमेंट सेविंग फंड लुपा करोड़ अमा एसिस लॉन्ग टर्म इक्विटी फंड लुपा लाख कुनगा मापनगा लिसिंग मौद्रा मापनगा समापन AS के इंडियन सेलेक्ट पोर्टफोलियो दलुपा करोड़ अमगा सुमनगी लिसिंग यंखै तरेटका समापनगा मार्फु IIFL अल्टिकेप PMS दलुपा यंखै अमदी मैक्स लाइफ प्लान पॉलिसी दा प्रीमियम पेड ओइना लुपा लाख तरा अमसुम अनिसुबा मैक्स लाइफ प्लान पॉलिसी दा प्रीमियम पेड ओइना लुपा लाख कुन इन्वेस्टमेंट तौखिबगी रिकॉर्ड यावरी लोइना माकी लोइनबीगिना शेयर ऑफ SMS कमर्शियल P लिमिटेड लुपा लिसिंग कुनगा सत्रुका तरा अनिसुबदा स्टार इंफ्रा रियलिटी P लिमिटेड लुपा लाख अहुमगा लिसिंग यंखै अमदी अहुम सुबदा HDFC लाइफ दा लुपा अनि इन्वेस्ट तौखिबगी रिपोर्ट यावरी माकी मिंगदा कुमजा इंग्लिशिंग अनिगा तरागा तरुकता सौराकना लुपा लाख कुनगा मंगागा सुमनगी लिसिंग निपानगा कुंथ्रागा तरे लोम ओइगदबा टाटा ट्रक अमा लेखि कुमजा इंग्लिशिंग अनिगा तरागा तरेता सौराकना लुपा लाख निपान लिसिंग तरागा मरीगा सौंगागा मार्फुगा मरी लोम ओइगदबा टाटा 207 ZNDI अमा लेखि कुमजा इंग्लिशिंग अनिगा तरादा
Saurakna lupa lak taraga taruka lising maudraga nipan ga samriga maudraga nipalum oigedaba tata trak amaleki kumza ing lising aniga taraga tarita saurakna lupa lak kuntraga lising yang kai tareka samaga mapalum oigedaba tata trak amasuleki kumza ing lising aniga taraga nipan saurakna lupa lak ahumga lising humfuga humdoiga sanirom oigedaba maruti ben amaleki kumza ing lising aniga nipan saurakna lupa lak mangaga lising humfuga mangaga satreka marfurom oigedaba tata 207 zenen dia MLA kumza ing lising aniga nipan saurakna lupa lak kun ga tareka sumnagi lising mariga satreka nifurom oigedaba zip kampas amaleki kumza ing lising aniga taraga tareta saurakna lupa lak humdraga mathuga lising marfuga nipan ga samriga ohumlum oigedaba Mercedes Benz amaleki kumza ing lising aniga tarukta saurakna lupa lising kuntraga mapanga satreka humdraga mangarum oigedaba Honda Activa masuleki kumza ing lising aniga taraga humdoida saurakna lupa lak taraga mathuga lising marfuga taruka satruka kuntrarum oigedaba Barna car amaleki maki mingda saurakna lupa lak aniga lising kuntraga ka satruklum oigedaba Sanagram nifuga nipalei maki Loinabigi mingda saurakna lupa lak taraga lising marfurum oigedaba Rolex gari ama amadi saurakna lupa lak nifuga mathuga lising nifu humdoiga samaga yankairum oigedaba Sanagram sanipan ga kuntraga trelei maki mingda license gun oina pistol amasulei MLA Senpham Nishikanta lanthumgi Apunba Senpham lupa crore taraga tareka lak humfuga mangaga lising maudraga mariga songaga kunga mangani aduga maki Loinabigi lanthumgi Apunba Senpham lupa crore mangaga lak humdraga lising kuntraga mapanga sahunga humfuga nipane haidi MLA Senpham Nishikanta gi kumza ing lising aniga kundagi na kunga mathogi first income tax return file gi matungina total income asi lupa crore amaga lak maudra mapanga lising taraga sahumni aduga maki Loinabigi sahi asimaki oina total income asi lupa lak taraga mariga lising yang kaini thoiga samriga maudrani haidi maki mingda agriculture land oina yarau bamdiara acre 0.5500 mongsangai da acre 1.16 acre 0.48 acre 0.485 acre 0.62 acre 0.60 acre 0.295 lei Zeribamgi Babupara da acre 0.41 amadi acre 0.71 by 2 lei an agriculture land da sangangai da square feet 22323.27 square feet 7859.9664 square feet 34412.4 square feet 15855.84 square feet 8407.08 amadi square feet 11194.92 lei maki mingda commercial building da khwai kaithel da square feet 5414.24 amadi square feet 1087.155 lei loinana residential building da Kaisamthong square feet 22494.65 square feet 653.4 square feet 235.224 square feet 1248.61 amadi square feet 4832.995 lei maki mathakta criminal case amate pending leite hainasu pauksi isna makhatana phongdorakli How's going to the man pause matang sa lusin jagay mama sumyam puna na wabdet ngaminasi and thank you.